Kangchup Chiru Reserve Forest Area da Kuki Soo Group ki camp ahum thamnaba lengang na thaurang tawragliba se khudakta lepkadabani Rasanta Kumar. Kangchup Chiru Reserve Forest Area da Kuki Soo Group ki designated camp ahum thamnaba lengang na thaurang tawragliba se athuba matamna handokadabani madu natrabadi Manipur miyam nakan makhungdang changsilagani haina Rural United Club Organization ki President Ningthaujam Rajan Kumar na phongdorakli. Wafam masing asi Fayeng Bazar da Rural United Club Organization RUCO amadi Imphal West Women Wing na sinduna Fayeng Miyam amadi Wafong Bamol Yairong Hauchong Oktam Kundong amadi Kangchup Chiru Village ki Miyam thoraktuna chathakhiba wakan mifam aduga mari leinana phongdokhibani Rasanta Kumar na makata na hai haukiba 2025 ki June gi tang 13 ta Union Home Minister Amit Shah na Kuki Soo gi camp taret nauna maitai taba khul singdagi arapa chingi mafam khara da hongjinna bakhangan khraba matung Home Minister na tharakpa official singa Kuki Soo Group singa laktuna Kuki Soo Group ki designated camp ahum Kangchup Chiru Reserve Forest Area gi mafam singda Soo gi camp sagani haina thaurang tawratliba se athuba madam handokadabani Kuki Soo Group ki camp sagani haina thaurang tawratliba se kautrukta sagaliba Sport University mathakta leiba Kuki Khul Harau Thel amadi Kangchup Chiru lamkhai ga thangnana Kotlen chatpa lambi New Kasa Road ta leiba Phaprum Chingjilda camp ahum thamgani haina Assam Rifles amadi Kuki Soo Group ki miyoi sing laktuni yengsem lambada natana camp sanab thaurang lokliba ase leptrabadi meitei amadi naga gi khulda nakna leiriba chingkhong chingya da Kuki Soo Group ki camp saba yaroi masida sunatana governor da su camp saba yaroi haiba memorandum amasu pisilagani kariguma su camp ase sarakpa taragani Manipur ki miyamna akanba iho Haurakani loinana Manipur lengana kumja 2024 gi February 18 gi Assembly mifam da Kuki Soo Group singna Soo gi niyom thugai haiduna Manipur lengang Soo makha tana sangthadana baware flowduna Assembly da pass tawkhrabani haiki ngasi gi wakan mifam adu da Kuki Soo extension makha tana tawbiganu Reserve Forest manungda Kuki Soo designated camp thamba yaroi highway manakta Kuki Soo thamba yaroi amadi maitei amadi Nagagi khul manakta Soo Group ki camp thamba yaroi haiba placard sing paiduna kholaw lawki angang sing gi punsida mobile phone angang sing bo afaba macha ama ohenba haibasi mama mapa amasung imung manunggi khwaidagi maru oiba thodangni haujikan gi chawkhalakpagi matungina angang singi wangang sangang lichet sajata yamna chawna ahongba laklei haujigi matamda angang yokpa raiba nate haiba tarabasu yamna lubasu nate mamangaida chithi iduna paw faunnaramlabasu haujikti mobile phone tholakpadagi irai laina paw phawdok phawjin tawbada thoina awaba leitre mobile phone na miyamna khudong chaba kaya marum fangale haiba taragasu masina angang amadi inkhalakliba naharol singda chawna manghanbagi machak oiri angangi mawong matawsu yamna awanba laklei pikliba marol thoktriba angang na mobile phone yengbagi chang wangkhalakpana marol lonba haifatringaida mobile phone da ngangnariba marol oina ngangba horaklei mama mapana thabak tawbada ayetpa piraktanabani haiduna pikliba angangda mobile phone pisinduna sanahale angang singdugi koktadi phone yengbagi nungaiba natana makhoina wakhalduda chukhiba afa fata sing aduni hayeng mama mapa oiba singna khangloi dawribasi mamangaidadi angang ayamba school halakpaga chara wanaba matungda mamanaba machin maupa singa loinana sanarami haujikti school hek halakpaga mobile hana yengnaba honare masida mangjaribasi angang amasung mama mapani angang singna mobile da addict oikhibana Koki laina kaya marum naduna laikanaba yauri makhoina mobile phone yenglingayda sana khonabagi matam kaithoktabana masada anaba kaya amasu lakle angang singna mobile phone dagi kanaba mayam ama lawbasu yai adubu angang chada 70 romdi mobile phone smartphone na manghale haiba yai lairaba mama mapagi macha singna masung mamanabana phone tangba paiba ubada aikhoisu paige haina ningai tawre machagi ningai themnaba hotnabada mama mapa oiba singna atangba phone leinaba hotnabada sel puthabagi phibamda leire masi pumnamak macha oiba singna khangbide adumoinama afaba macha su yaudaba nate gyan taba mama mapagi awaba khangba larik laisu hairaba angang singdi hairiba sing asidagi lapthokna leiri phone pairabasu haisingna paiduna kanaba kaya marum lauri chawkhat thodangda hena mangjil thari masi maksu yamna faba mawong amani haina lawba yai mama mapa oiba singna macha singbu angang oiringaidagi hauna afaba thabak tohanbaga loinana pauta kaya pibiduna afaba hainabi lehannaba hotnaba tangai fade macha singda chawkhatpagi mamisu uhangadabani adubu adumakna angang sing adubu aranba lambida chatkinaba oina thohalloidabani mobile phone smartphone paihanba tarabasu akangnaba matam mafam pibibaga loinana phone gi kanaba kanadaba pumnamak mayek singna khangangadabani angang singba afaba lambida lamjingbiduna hena faba khunai ama ohenna bohonabada achauba mating ohenna bohona famthoi Gazada Israel na Palestinian 58,895 heart khaba matung Dir al Bala so thadok tuna chatkina balaw thokre
Gazada Israelna lepa leitena landaduna Palestinian 58,895 hatkraba matung Deir al-Balada leiba miyoising thadokduna chatkinaba lauthokre. Haukiba pung kun marigi madungda Israel gilanmi IDF na landaduna puna Palestinian humbudaraga humdoirom so hatki haina Al Jazeera gi report amana phongdorakli report asigi matung ina Israel gilanmi singna Gaza yogada balanmi sing blockade tausinuna tha kya thamkibadagi chaba thakpa phangdabagi pokpada ngariba angang chamaga tara tarukki mathakta su sikre. Loinana Gazada punna angang lising taraga taret lomso hauzik chaba thakpa phangdabagi awaba chawna mayoknari. Gaza Humanitarian Foundation GHF ki maikadagi phongdorakpagi matung ina Israel na Gaza yogada balambi singda makha tana blockade tawduna thamlagadi pikliba angang kaya mathang sirakpaga loinana makhal makha kaya gi laina narakpa yabagi fibamda leirakre. Lana sigi manung chana Gaza Humanitarian Foundation GHF Science Talaiba Palestinian chamapan lomso Israel gilanmi amadi private military contractor singna hatkre. Gaza gilan loisina bagidama handak wari sanakiba adusu mai pak ngamdabadagi Israel gilanmi singna Gaza da pak sana landabaga loinana Gaza gi Deir al-Balada leiriba Palestinian sing thadokduna chatkinabasu IDF na lauthorakibani. Panba yabadi Deir al-Bala hariba mafam asida lanjinariba Palestinian lakaya changjafam lauduna leiba mafam amani. Adubu Israel gilanmi singna atamnana landanaba tharang amuk tawrakibani haina report asina makhatana phongduragli. Israel gilanmi singna phongdorakpagi matung ina Gaza gi Deir al-Bala hariba mafam asida haujik lanjina duna leiriba miyoi lakaya asigi manungda Hamas singsu leishinduna Israel gilanmi singi marakta lona thupna thabak kaya chatharakpa maramna Deir al-Balada landanaba tharanglakpani hairi. Deir al-Balada Hamas na leikiba building sing thugainaba honabada yamdrabada tha anirom changani. Gaza Humanitarian Foundation na chana thaknaba polam sing yen mafam singda lepa leitena landabagi chaba thakpa phangdaba nupi angang kayasu nongma kangdana siri haina GH8 ki maikaidagi phongdorakre hairi. Thangna na yuwa mangarak hakibadagi Russia da tsunami gi alert lauthokre. Russia gi nongchup thangba sarukta leiba Kamchatka gi coast gi chathoklaga leiba samudra gi sarukta leimaidagi kilometer 10 rom luba mafamda epicenter oidna pung amagi manungda thangna na mangarak yuwa hakibadagi Russia gi nongchup thangba coast da tsunami gi alert lauthokre. North Korea, South Korea amadi Japan ga naknana leiba Russia gi samudra gi saruk asida thangna na mangara yuwa hakibasi handak Japan da ikan kanadana yuwa lising amarak hakiba dugi matungda thokpa thodok oibana miyamna mipaiba poknari. German Research Center for Geoscience GFJ na ahanba oina Russia gi nongchup thangba sarukta magnitude 6.7 yawna kanba yuwa hakre haina report tawrakibani. Adubu European Mediterranean Seismological Center EMSC amadi US Geological Survey USGS ki matung inadi ahanba oina hakiba yuha adu magnitude 7.4 yawna kanki hairi. Masigi matungda SGC na hariba mafam asida magnitude 6.6 6.7 amadi 7 yawna kanba yuha marirak haki haina makhatana phongdoraki. Yuha habagi report piraba matung USGS na epicenter gi akoibada leiba kilometer 300 longi mafamda tsunami gi wave lakpa yai amasung miyamna tsunami gi damak cheksin tharang lokhatnaba warning pirakhi. Russia gi nongchup thangbada leiba Kamchatka Japan amadi Indonesia na chingba leibaksing asi Pacific Ocean gi ring of fire haina khangnaba toina yuwa haganba amadi maigi ching kaya leiba mafam oibana miyamna mangjawnana tsunami amadi yuwa habagi damak sem saduna leinaba mafamni. Kumja 2011 da Japan da hakiba magnitude nipan yawna kanba yuha aduna miyoi lising taraga nipan rom sian kibaga loinana akanba tsunami aduna Japan gi city singda ate akai thoan kibagi mami ngasi fawbat leiribani hairi. Anida maral sinaba honabasi laibak thibani Ram Mohan nongchup leibak singi media channel singna mamang thagi taraga nithoida Ahmedabad ta thokiba Air India gi plane kai kibagi thodok adudu preliminary report yenglaga plane kaiba aduda leikidraba pilot anida maral thangjinaba honaribasi laibak thibani amasung India lengang akan mamongna yaningdaba phongdoi haina Union Civil Aviation Minister Ram Mohan Naidu na phongdokre. Mahana makha taraduna Air Accident Investigation Bureau AAIB na chathariba thihumbagi thaba asida lengak na thajaba thamli amasung AAIB na puthораkiba preliminary investigation report aduna plane kaikiba thogdo adugi chapchaba wareng semba yade haibasi mayek sengna khangi. Masina maram oiraga hojimaki oinadi miyamna report aduda yumfam oiduna pilot natraga kanagumba amada khudom bi thenduna maral siba lepkadabani haiki. Panba yabadi AAIB gi report ta engine gi thau so cut off position na thamki hairapadagi media singna pilot ta khudom bi thinba horakibani. Hidak pamlabadi relation thamgadabani haiba doctor fakre.
Hidak pamlabadi physical relation thamgadabani haiduna sakhenbi patient-singda namduna physical relation thamali haibagi maralda chahi 58 suraba India gi richest Kalara Kauba Doctor ama farba matungda house arrest ta thamkre hari America gi Anthony office tagi fangba report ki matung ina richest Kalara hariba doctor asina aranba mawongda patient singa namduna physical relation thamlamba tana mayai ka ba chinjak chabadagi lapthokpa ngamna balayeng balakhiba nupi singdana hena aranba thawong sing asi chatharambani 2019 dagi 2025 fawada Kalarana oxycodone gi prescription irambagi record leramki case chathadri Pauba house arrest thamkhigani haina su phongdoragli Russia da choba tsunami laklabi yai Russia gi Kamchatka peninsula haina khangna mafam da Richter scale 7.4 yona mangarak hakiba yuana maram oiraga choba tsunami lakpa yabagi akiba lerakpadi warning lauthokuna cheksin tharong lokhalhankre hari report asagi matung ina Richter scale 7.4 yona hakiba yuwa aduda misi mina yauki haibagi paudi hawjik fawba lakpa leitri yuwa sina maram oiraga foot 3.3 hena wangba tsunami lakpa yabagi akiba lei haina mari lenaba official singna lauthorakibani Saudi Arabia gi sleeping prince chahi 20 gi matungda Riyadh tha sikre Saudi Arabia gi sleeping prince haina khangnaba Prince Khalid bin Talal Al Saud chahi 20 gi matungda Riyadh ki hospital da sikre haina phongduragli panbe abadi sleeping Prince Khalid bin 2005 ta London da thokpa laibak thiba car accident amada tamthina sokpadagi chahi kunlom asi coma da leirakhibani leikhidraba sleeping prince masagi chahi 36 sukre Saudi Arabia gi ningthaumacha sleeping prince Khalid coma dagi tholaknaba malemgi farba doctor sing kauduna sel tingna honakhibani adubu mahak doctor singna kanba ngamkhidabani kari gumba matamda coma da leiriba sleeping prince na mahakpu Senariba mapadana son pikna response pirakhiba leikhi hairi Britain da Sikh regiment thamlaba yai Britain gi military force ki manung chana Sikh regiment amasu thamlaba yai haina phongdongnarakre adubu British Defence Ministry gi maikai degi di hojik fawbagi oina Britain gi military gi force ta Sikh regiment ama thamgani haibagi planning amata leite haina phongdorakre wafam asi Britain da paksana ngangnarakhiba asi handak Britain ki Defence Minister Lord Cochrane karigumai Britain da leriba Sikh singda tongan balaiba asigi military force ta Sikh singi regiment thambiu hairak khanbagi hairubagini hairi Space ta ahanba yaukhiba hui laika ngasi su ningsingli Space ki lamda malemi leiba kayana lepa leitena changdamnarakliba sida saruk yariba astronaut singna space dog haina su khangnaba space ta ahanba yaubangam kiba Russia gi hui laika ngasi su miyam ningsingli mahakpu kaidawnungda space ki wari sanarakpada kauba leiroi hairi report asagi matung ina runway oikiba laika gi space ki khongchat 1957 gi November 3 Sputnik 2 dagi launch tawkhibani one way oikraba khongchit aduda laikana space ki lamda Russia gi scientist singda kanaba kaya piramki Russia gi lambi da koina chatpa laika gi sengba maming Kudrazovka kawi ma ki mitam Russia gi mafam ayambada thamli hairi